Matam amada et laina malem da lakpa matam da kanana mangyongnana khangkhibage asigumba layeng bangamdaba laina ase lakani amadik miyoibabu kihan khanghallagani matam aduda khwaidigi pamdaba haram oiba thabak pak sanna tawnarakpa asi kari karino amadi flash threat nadaba lamchat chatpana ikai ki khangnadabana am haibade sadharan ge oirakpa amadi drug sinabana naharon sing amade ahalon thidana ne sada paktak nana lupa nangna pusi pikham narakpa kham thenglakpa matamdani I noriba angang phawba phadona I thakpagi thabak thak yawrakharabani matam aduda public na sadharana oina hainakhiba ase nattaba lamchat chatlabadi amadi drug kaplabadi et sandorai natraga pai haibasitangni masi aduk hainakhite asigum lamchat nattaba lamchat sing ase salaklabadi chatnarabadi taibung mapu mahangna miyobagi beram chattagi ngangphai lampumla lanthok kharaba singbo waraknabagi amadi lakadaba mironbu kannanabagi laina asi tharakpani adu Allah Taala na haibiri Surah number Quran gi surah number ni fugani thoi ayat number kunthraga ma thoi chawrakpa artha amasung nakhoi da laibak thiba thorakpa makhai nakhoi gi nakhot singna tawjaman gi matung innani aduga surah number kunthra ayat number ni fuga ma thoi da Allah Taala na muk saibiri madudi miyoi bana lamket lam haibadi kangpha lamadi lam haibadagi kangpha lamadi isingda amot pa phattabana thankhre makoi gi makhot singna tawwadagi aduga amuk haibiri ngangkhei lanthok kharaba amasung mapu mahak pu kakthok kharaba singbu mahan phamda amuk halhannabagi damakta makhoi bu laksindanaba makhoi gi mathakta awa ana thai hairiba natural calamity sing asi gunagar papi singi damakta di dandini chairakni aduga mara leijadaba singi maphamdana iman gi changyengni दुनिया की पुंसी असी सुकनतगी तेन खरबा मतम खरदंगिनी लोमदबा पुंसी दी अखोइन हन खरबा मतुंगदा मपु महाकी मनाक्ता लैरुगदौरिबा अदुनी mahausaगी awa ana kharada aikoina khak ningba kairoidabani itaba mangkhiba asibu awaba kaunari nunggi awaba kaunari aduna pungninga santi phangge hairabadi amasung leitaba punsi phangge hairabadi hongba naidaba arepa Allah Taala da khakta puning thamoi sinajaba amasung mangonda yakin amasung thajaba thamba khakta na oithoi aikoigi kaya hena waba miyupok tayong panbasida haibida aikoidagi kaya muk hena waba taibang panba asida leiram khre amasung leiri makhoina aduk luraba tanjada su karamna thamoigi iman thakidabagi haibado noma Allah ki mangda sakhi oina chongtholaklagani Hazrat Ayub alayhi salam paigambar ama oina sahi humdra ana yeki awaba khangki bahana kaidang wada su khakning ba kaikhide iman thakide Allah ki thazaba yakin karigumba hanthakide chesilakpa amasung hengalakpa natana Quran gi surah Bakara ayat number 135 da Allah na haibiri Allah na malem gi punsi da mang takpa aki akhang awa ana tha dona changyengi madugi matungda khanghain khang kharaba sing adugi mafam da harau pau thunghanbi thaujanbi atumba Hazrat Ayub alayhi salam gi punsi da su uba phangki miyobadi tawimal khangde mahakpu karisu oiramdabadagi ahingba akhangba auba ohenbiraba mapu mahakpo shukriya ada taude karigumba miyobana tawimal khangba utli matik mahaki mafamdagi thaujal hangdokpiduna ta laigani haibadi mahaki wadani haibasi mahaki wadani promise Ningsing bayai malem da laina laisatamadi mahausagi awa ana sing lakhibagi itihasi yeng labadi mapu mahaki khosin tharangi makhada oikhiba ngaktani Firaun gi Rabiz ani subagi matamda mahang masabu mapuni haina irat hanba amasung misam parjabu ot naibagi mayokta amadi Paigambargi haibata lagi maikei lakpo wahi paujinbu mahang yakhidabagi maramna isingbu I olhanbiki kaujeng harauna landa hanbiki masamakpu nil turenda iraksin handun hatkhi makhi mahaki asiba haksang mami ado haujik phawba Egyptki museum dai khoina uba phangli Corona kathaidagi karamna lakhibage wahang asi nate maru oiribati karigi laklibano haiba sini maru oiribati aihak corona hawalapa
Tha kharadi Mumbai da leiramkhi chikna chaina bangamdaba mikup amamamgi mamal lepnaba hotnabada chendaramba chongdaramba miyam ado sorak lamjau amadi Mumbai shahar da okhide misik mirau khol takhide karigumada bank da ahal gentleman singa unabada tangna habadi tangna unabada khut ani thangatuna halachi karino haina ishara tawrubada makut nomodol da khudom bi thindun hairakhi punama se mapung mahaki maikai dakini hairiba se makoi muslim sunate atopa jati gi misingni ngasisu haibadi haujiksu ayamba miyoiba singdi pahap tanadri corona horak famni singnari bang mafam adugi mi kanglub adubo badnaram tawduna sai thangduna arembada leinari karigumba aikhoina haujiksu bahap ta haudrabadi isagi imanda isagi akhlaq lamsa sajatta afafata khalhaudrabadi corona gi wave kaya hana lakpasu yai natraga atopa maming amukta takhidriba layong amukta ukhidriba laina tina kaya su lakpa yai corona dagi hen sathirabasu yai natraga miyoba samaj aduguma gunagar singna leiba mahum singa do paktakna na mahan khibasu yari horak phamadu karino baimani mapu mahaki maikei diki laga mahaki thaujan gi khudol punamak fangna indri gi haibade nafsani gi mari leinaba dunia ga pa mi hawbagi lamda pongni gi lisang thaduna mapu mahakpu kauthokuna latna duna mahi hingdarabadi madagi falna malem da mot pasandorak labadi julum tawrabadi mahaki asawwana laina tinaki saongda natraga atopa natural calamity gi sakongda miyobagi lambi thinglakpa haibase soidrabani tawbagi thong thingdringai Iran haidok chaduna changjanabagi matam loidringai changja haudrabadi taibang sidasu awa ananaga loinana aduga siraba matungdasu awa anaga sago narugani dharma laitaba leipaki parjana leipaki dharma laitaba tawhid thajadaba lusingba sing mapu masak khangdaba singna corona ga lantheng nagani hai corona di supnatagi ming amakhakni asaldi mapugi asawbagi ming amakhakni makoina hairibado mapugi khusinga singnagani haibagumbani dharma laitaba natraga mapu thajadaba mapu masak khangdaba amagi mafamdagi thorkadaba aduguma befar yaudaba wahising adumakni haujikti picture nonjaba amadi mapu da sangjaba haibadu mangkhre Allah wala singnadi tambiri corona dagi hingnaba hotnau Allah gi asawba dagi hingnaba hotnau. Hey there. Subscribe to my channel and also press this bell icon.